Manipur की लंबी किया सीमेंट कंक्रीट थारगा सेम्बा होरे है मणिपुर की चीफ मिनिस्टर ओरंबा नोंथोमम बिरेन फोंदोरकले ngasi social media da mahak account da thagalakpa post amada mahak ki lengak leringaida manipur gi lambi thong asida matam ga sunaba lambi semgani haina miyam da thajaba piram ki bo wafam ngasi di thabak oina utpa haurei hojik Imphal West Imphal East amadi highway south division gi fibam yam soklaba lambi singda semgat sagatuna afava road network ama sem saba haurei project asi singamadi tampake district sing da su yawgani project asi gi makha state highway na kilometer kun khra henbarom sangli Major District Road MDR dana kilometer kuntrani thoi khra heli amadi atai district singi lambi na kilometer tarani pan khra henba oigani loina na inter village road ki ina kilometer sahumga humpu mari hengani cement concrete ki lambi assembly basi ke top magun ama hairagadi masi sahi nifu dagina yankai fawba akai to yaudana satkani lokholagli ba thorang asina manipur gi tamangam da ba nongjunung sage phibam dagi amade traffic yamna sin basina maintenance ki sampam sing hantha halagani amade manipur miyam na kana ba kya pi bangam lagani haina chief minister oiramba and Biren makhatana fongdorklei